ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯥꯔꯛꯇꯣꯏꯁꯤꯅ ꯆꯦꯡꯒꯨꯝꯒ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯩ ꯂꯦꯇꯤꯁ ꯀꯣꯔꯟ ꯑꯃ ꯊꯝꯃꯦ ꯊꯕꯤ ꯂꯩꯔꯦ ꯁꯤꯗꯤ ꯃꯍꯤꯅꯦ ꯑꯩꯅ ꯁꯤꯗꯩ ꯑꯗꯨꯝ ꯍꯩꯔꯒ ꯆꯥꯒꯦ ꯆꯦꯔꯥꯎꯈꯣꯡ ꯃꯣꯔꯣꯛꯀ ꯆꯦꯡꯒꯨꯝꯒ ꯉꯥ ꯀꯧꯇꯥꯒ ꯊꯣꯡꯉꯦ ꯆꯥꯊꯔꯛꯑꯒꯦ ꯇꯣꯠꯊꯒꯦꯀꯣ ꯁꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯣ ꯃꯍꯤ ꯑꯣꯁ ꯐꯖꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯦ ꯃꯣꯔꯣꯛꯇꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯥ ꯁꯤꯁꯦ ꯆꯦꯔꯥꯎꯈꯣꯡ ꯃꯣꯔꯣꯛꯁꯦ ꯍꯥꯎꯋꯦꯕ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦ ꯃꯣꯏꯁꯦ ꯁ꯭ꯃꯣꯛꯀꯤꯁꯨ ꯐ꯭ꯂꯦꯚꯔ ꯂꯩꯕꯅꯦ ꯐꯖꯅ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ What? ꯆꯦꯡꯒꯨꯝ ꯑꯃꯅꯤ ꯍꯥꯞꯀꯦ
ꯃꯣꯔꯣꯛꯁꯤ ꯎꯪꯉꯦ ꯍꯦ ꯆꯤꯌꯥꯔꯈꯣꯡꯁꯦ ꯁꯥꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯇꯞꯇꯥꯏ ꯊꯥꯛꯆꯜꯂ ꯃꯥꯜꯂꯦ ꯎꯪꯉꯦ ꯍꯦ ꯎꯪꯉꯦ ꯐꯖꯅ ꯊꯦꯡꯅꯔꯣ ꯃꯣꯔꯣꯛꯁꯤꯗꯤ ꯃꯩꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯥꯠꯅꯤꯡꯉ ꯐꯪꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯦꯕ ꯃꯣꯔꯣꯛꯁꯦ ꯈꯥꯡꯉꯝꯗ꯭ꯔꯦ Sorry. Kau usaha ya. Ai sẽ muốn tới già rồi.
ꯁꯤꯒꯤꯗꯧ ꯍꯥꯏꯕ ꯑꯥꯏꯁꯇꯣ ꯃꯣꯔꯣꯛꯇꯣ ꯁꯤ ꯃꯣꯔꯣꯛꯁꯦ ꯀꯩꯅꯣ ꯌꯥꯝ ꯁꯥꯕꯁꯤꯕꯨ ꯀꯩꯅꯣꯅꯦ ꯅꯪ ꯈꯔ ꯂꯥꯞ ꯊꯝꯃꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯁꯥꯏꯀꯣ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏ ꯆꯥꯛꯈꯣꯡ ꯃꯣꯔꯣꯛ ꯑꯗꯨꯝ ꯆꯥꯏ ꯁꯥꯗꯦꯕ ꯁꯤ ꯀꯌꯥꯝ ꯊꯥꯈ꯭ꯔꯕꯅꯣ ꯈꯪꯗꯦꯀꯣ ꯁꯥꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ ꯁꯤꯕ ꯇꯥꯔꯦ ꯑꯋꯥꯕ ꯄꯤꯔꯦ ꯃꯥꯅ ꯁꯥꯔꯦ ꯃꯣꯔꯣꯛꯁꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯨ ꯌꯦꯡꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ